Imphal West District ki manung channa leiba Heibok Ching bu Reserve Forest Oihannaba Ngasi phamkhiba Manipur Cabinet meepham na Warep Loukhre loinana tampak ki lamda leiba ching macha sing survey tawduna protected natraga Reserve Forest oina laukthoknabasu ngasi ki Cabinet meepham na ayaba pikhre wafam asi Manipur lainga ki wangangloi oiriba Health and Family Welfare amadi DIPR Minister Dr. Sapam Ranjana phongdokhibani Cabinet meepham loiraba matungda kaisampata leiba DIPR Officer Paumi Singa Unabada Minister Ranjana Hai Aikoigi Akoibagi Kal Kaitharakpa Nongju Nungsa Aying Asa Chang Nairak Tabakaya Asi Yenglaga Lengak Napai Khalakpa Tongan Ba Thaurang Sing Makha Chatharakpa Oina Heibok Ching bu Reserve Forest ki manung chalhannaba warep asi lobani Loinana tampaki mafam kayada leidiba ching macha sing asidasu uwa pokhthorakpa amadi yum kai sajilakpa kaya asina aikoigi akoibagi ising nungshita piriba akaiba kaya asi yengduna survey taunanaba yanakibani marilenaba department singa kutsam naduna ningtina survey tauraba matungda ching macha singsu reserve forest natraga protected forest ki manung changadra haibadu lepkibani thaurang asi paikhalakpada mafam adugi leidiba local committee singa kutsam naduna uwa marang kaina thaduna ching sing adu yokhatpaga loinana ecotourism yauna tongan ba thaurang kaya paikhatnaba pandam thamli haina minister na phongdoki nakalamromda haukiba chahi Lising Anitara Marigi December Anida Heibok Ching Hillokpur Revenue Biles ni Haina Manipur Lengakna Gazette notification thok tuna lauk thok lamki Adubu Gazette ki amend Tauraga Reserve Forest Oihannaba Warep Asilo Kibani Haiki Ngasi Cabinet meepham aduda Manipur Goods and Services Tax Age Amendment su Ordinance Oina pass Taubada Ayaba Piki Haina Minister na Phongdoki Revenue Village ki manung channa leidiba Heibok Hillok ki mafam singda yum kai sajin mana chingba yauna phatta tasilamba leiragadi maduda lengak na kari thorang paikhat kadabagi haina SKTV news na hangbada wahangi paukumda Minister Ranjana Hai mari leinaba department singna ningthi na tanaduna thabak khudingmak paikhat kani Fattaba langsilamba natragana yum kai sajilamba sing adu maram chaba natragana chadaba hana kupna thidokani haiki Loinana tampaki mafam singda leidiba ching macha sing survey tauba asidasu mari leinaba department amadi mamangi record sing ningthina yengsinduna thabak paikhat kani hainasu Minister Dr. Sapam Ranjana phongdoki Imphal West District ki Langthabal area da leiba Heibok Ching se laifam gi jo yamna marueba duga ugi char duga landscape so yamna phajaba duga ecological yamna marueba maram oibana ngasi cabinet na Heibok Ching reserve forest haina oinana ngasi cabinet sina ayaba pikre khoigi valley da leiriba mole hills myam se masi jige categorization whether that will be a protected forest oigadra natraga reserved forest oigadra habdo survey tawra matung jida akoi lauthokani adu survey tawbudi horagani but it will be a forest whether protected natraga reserve la habdu adu ki decision du budi kona lep kani maram de akoi mole hills myam je akoi protect tawdaba yahde mole hill myam gi destruction la iba kholiba myam je akoi yengjindaba yade